Mithulang sin kasih guest president amadi guest of honor sinda lenyam koina panjabada phawa ngoiba phawjaba kiba phawjaba adugumlaba Alakhidraba Lamyan Ben Kesana Jaubo Tamamada 80s 60s and 70s 80s Matamda Tawakana Tawkiba Panman period like Thagi Sepong Lamyan Ba Phong editor Tenatana UNLF Kisu founder member of Galonana Ahanba you're the face secretary Tunang Poviramba Taman Kesana Jabugi the Kidabagi Contrasuba Nixing Commone Visesta Jumna Nixing Tolampang Topa Tenatana I see a good papi where Pivam Yamna Lu Tan Pam Makai kuning magtagi chapsulak perfume. Adumba film aduda senmit economy ki film suka kong chal film sesta. Amo enkes sana jabu kumba music ki mathau ta base en mixing sungdore masa integrity leba achum bagi damakta handan na jail changba ki daba adu maina magi ponsi do struggle amagi saktam loki ba dum ba music or nahasing yamno taktai tamda tamon kesna jao so nahani nawana adum ba struggle do yaroki ba gi ponsi do ngasi miolna or na harosingna modu khidam modu neinadana Lepak sigi kunai sigi ori film sigi lepak kunai for kannawa tabak thulang logo ngabadi lona honor de lepak yam kana oine se maina koi merolda maron haro sengda sipawi se ini thank you